That means Manipur haiba Manipuri haiba kangbusi India dagi mangzil thana he na hana chakut kraba adugumba mapam amani lamdam amani ningthau palamba leba amani akhoi ki ancestor akhoi ki forefathers sing tugi matam dugi wakalon sing du aduki matik tha wangi adugumba thak wangaba mayam amagi macha masu mayam amana khunda leitariba aikoigi manipur gi fajjaraba hiram kudimakta awat palaitaba integrity punamak singse manipur gi nat ta hairo culture da hairo irol iek ta hairo punamak singsi masi indianize tongnanaba Bharat Sarkarna policy ama tawra akanda muthatnanaba manghallaknaba masi minimize tawraknaba honariba punamak singse masi akhoi khara khangba tai Manipur 2000 mamangi 23 dagi ngasi pausida tangdu leitadana laabani charang khorang naba mayam amana pik thalaba lamdamsi sidaista aigi observation khitang maruoiba amakhak thamjaningbati karino haraga Bharat Sarkar ga wari sanarasu authority maga wari sanarasu mapuna chanba manai oinanaba luchingba oina thorakpa dudi phatte thoiba wathok lanthok issue duna mang tharakanda miyam gi luchingba oibiba mapuna chanba yananaba gi damakta luchingba masing hena thokla agadi madusu khogi hena awaba khudong sadaba oigani madumba mayam sing sin masing yam salakpanina akhogi si matam sangna chathabara haidana khanba masulai ain hano mahajaki very recently ai mafam amada Uttar Pradesh ki Azamgarh haiba mafam duda mangarak Vidhan Sabha ki mikhalda MLA oirakraba masagi chahi mawdra suraba India ki politician sing sigi manung sida crime record sunglai leitaba Alambadi Azmi ko halama still survive hingduna le agduna akhoi ki sida Manipur do oishunu India do oishunu righteousness leader ama yamna achan mirai nai daba punamakpu cham manani yengba ngamba adugumba pukchen chawba luchingba madi ngasagi Alambadi Azmi sumna akhoi luching bakara tholak padudi darkar oibra haidana khalli amana aina media da leire journalism da leire journalism ga mari leinaba matang amada aina haibadi mina taningani journalism ga mari leinada bada ozai boholgi matang da aina nganguradi tariba mayamna viewer mayamna yengiba mayamna aisibo otherwise translate soidana tawgini aina haizening badi hojik thoiba issue sida ngangoidaba mina ngangba ngangadaba mina ngangdaba asigumba kongayama social media da waijare ai lo sanjarakpada aina thamningiba main point we need good law good people adu aragati transparency tamo birendra da mulak chake senior journalist tamo birendra ai tamo da lakchaning baze tamo ki observation da thambiyo chamana bu hangni how secure our future is Manipur ki features hai kayam secure oina ui tamo kayam confident oibi and after that ai koi che sa ta lak sake aduga ai tamo himachandra dagi observation amta lojage please thank you miras ngasi lisingani kuntaruki chahi hoba numitsida Northeast Dialogue Forum na Manipur gi miyam du pibiriba chawbu khudola si asi pibagum lakadaba chahi loiba phawba si asoy ngam yaudana tekta kaidana piba ngamba oibiu haiba wafam dona mang thasage ai yam tenna ai laksage miras ginak ta phambiriba tongan ba business ki field singda mai pakpiraba mayam singchi aina heiruba aina tamjaruba aina khanguba madu ki idea knowledge mayam du loinamak society sida pusalaga saveta sida pusalaga saveta si khwaidagi hena mang thaba chakhutpa
shabeta ama समाज अमा ओहेननब होनब ngakani political leaders singsu political science ki oza singsu law ta ibo oza singsu economics ta ibo oza singsu aduga sarjayan to hoina akoi nelit ki daka takpiri bo punamak singsisu tongan ba fil singsida samaj da leide ba mipum kuding mak singsi lam kuding mak ta hitoi sing thoi ba ama ohenanaba honaba punamak ngaktani Manipur in comparison with India, Manipur Bharat Barsaka Yangnaba Matamda, history na witness oiba pot kharale. Karino Hairabada, Bharat Sangbidan Laitring Mamangda, Manipur si Masagi Sangbidan Lazaramihai. That means Manipur Haiba, Manipuri Haiba Kangbusi, India Dagi Mangzil Thana, He Nahana, Chakut Kraba, Adukumba, Mapam Amani. Lamdam amani ningthaupa lambaleba amani akhoi ancestor akhoi forefathers sing tugi matam dugi wakalon sing du aduki matik tha wangi adugumba tha wangaba mayam amagi macha masu mayam amana khunda leitariba akhoi manipur gi fajjaraba hiram kudimakta awat pa leitaba integrity punamak singse manipur gi nat ta hairo culture da hairo Irol iek ta hairo punamak singsi masi Indianize taunanaba Bharat Sarkarna policy ama taura akanda muthatnanaba manghalaknaba masi minimize taunaba honoriba punamak singse masi akhoi khara khangbatai Manipur 2000 mamangi 23 dagi ngasi pausida tangdu lekta dana laabani charang khorang naba mayam amana pik thalaba lamdamsi sidaista Aigi observation kitang marui ba amakak thamjaning bati karino haraga Bharat Sarkar ga wari sanarasu authority amaga wari sanarasu mapuna chanba manai oinanaba lujingba oina thorak padudi phatte thoiba wathok lanthok issue duna mang tharakanda miyam gi lujingba oibiba Mapuna chanba yanana bagida makta luchingba masing hena thola agadi madusu khogi hena awaba kudong sadaba moigani madumba mayam sing sin masing yam salakpanina akhogi si matam sangna chathabara haidana khanba masulai ain hano mahajaki very recently ai mapam amada Uttar Pradesh ki Azamgarh haiba mapam duda mangarak Vidhan Sabha ki mikhalda MLA Orakraba, Masagi Chahi, Mobdra Suraba. India ki politicians sing sigi manung sida crime record shung lay laitaba. Alambadi Azmi Kawa Halama still survive. Hingdunale. Agduna Akhoi ki sida Manipur do oishunu, India do oishunu. Righteousness leader ama. Yamna achan mirai naidaba punamapu jump manani yeng bangamba. Adugumba pukchen chawba luchingba madi ngasagi alambadi azmi sumna akoigi luchingba khara tholakpa dudi darkar oibra haidana khalli amana aina media da leire journalism da leire journalism ga mari leinaba matang amada aina haibadi mina taningani journalism ga mari leinada bada ozai boholgi matang da aina nganguradi Tariba mayamna, viewer mayamna, yengiba mayamna, aisibo otherwise translate soidana tawgini. Aina haizaning badi haujik thoiba issue sida ngangoidaba mina ngangba, ngangadaba mina ngangdaba, asigumba kongayama social media da waijare, ailo sanjarakpada, aina thamningiba main pointi. We need good law, good people, adu aragadi transparency laigani, aduna transparency si politics da administration da rule of law lerak pataragadi adu leramabadi atopa community amana community amaga gi marakta waro pukno no palai ribase Okay, thank you. lairodra haidana adumai Thank you very much. Beautiful, beautiful. Yam pachana marik chumna thambi aduga tabajo atukumetik nuai tamo as usual yam pachana madam chesa